ꯉꯥꯍꯤꯅꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯆꯨ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯌꯥꯔꯅꯤ ꯃꯌꯥꯝ ꯊꯥꯎ ꯌꯥꯝ ꯈꯥꯃꯦꯟ ꯊꯥꯗꯔꯤꯉꯩꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯄꯨꯂꯞ ꯊꯥꯗꯈ꯭ꯔꯒꯦ ꯄꯨꯂꯞ ꯑꯗꯨꯝ ꯍꯩꯖꯤꯟꯈ꯭ꯔꯒꯦ ꯉꯧꯕꯗ ꯄꯨꯂꯞ ꯑꯗꯨꯝ ꯌꯥꯎꯖꯔꯅꯤ ꯐꯖꯅ ꯑꯣꯠꯄꯤꯔꯒ ꯊꯥꯛꯆꯤꯜꯂꯦ ꯃꯌꯥꯝ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯝ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯅꯅꯥꯎ ꯃꯨꯛꯕꯥꯡꯅ ꯏꯀꯣꯟ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥꯍꯤ ꯊꯣꯡꯕꯅꯦ ꯁꯂꯥꯠꯒ ꯌꯥꯎꯋꯦ ꯃꯌꯥꯝ ꯁꯂꯥꯠꯁꯦ ꯊꯕꯤ ꯒꯖꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯈꯔ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯖꯤꯜꯂꯁꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯃꯌꯥꯝ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯗꯣꯛꯀꯦ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯍꯤ ꯆꯥꯅ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯜꯂꯒꯦ ꯆꯥꯛꯁꯤꯗꯤ ꯃꯅꯤꯟ ꯕꯪ ꯕꯪ ꯀꯥꯔꯤ ꯃꯌꯥꯝ ꯃꯍꯥꯎꯁꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯁꯦꯟꯗ꯭ꯔꯥꯡ ꯌꯥꯝ ꯂꯥꯡꯉꯦ ꯃꯌꯥꯝ ꯃꯍꯥꯎꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝ hỏi mà mahausidhi
ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯃꯍꯥꯎꯗꯤ 파이토기만 Phải hỏi mà 또 살라면 또 살라 em là canh thằng luôn nhiều cái con này chắc lắm rồi em thấy video thì mà sang sai luôn xin chào các em thằng video tổng thể này em bye bye